ꯌꯥꯝꯅ ꯆꯥꯎꯗꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯖꯕ ꯎꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯕꯛꯁꯨ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯃꯥꯅ ꯉꯥꯡꯂꯕꯁꯨ ꯊꯥꯔꯤꯛꯊꯥ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯃꯃꯥꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯍꯥꯏ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯗꯥꯔꯣꯜ ꯆꯠꯀꯗꯕꯅꯤꯅꯦ꯫ ꯍꯥꯏ, ꯅꯃꯥꯏꯇꯃꯛ ꯅꯥꯟꯕ ꯅꯁꯥꯒꯤ ꯅꯐꯤꯅꯔꯣꯜꯗꯨ ꯐꯥꯎꯕ ꯁꯨꯅꯤꯡꯗꯕꯤ ꯅꯪꯕꯨ ꯍꯌꯦꯡ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯗꯅꯣ ꯅꯪꯅ ꯆꯟꯅꯒꯗꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯀꯣ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯀꯦꯔꯒ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯣ? ꯐꯤꯕꯨ ꯀꯩꯅꯣ ꯁꯨꯅꯤꯡꯂꯀꯥꯟꯗ ꯁꯨꯅꯤ, ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯏꯃꯥꯅꯅꯦ ꯅꯣꯡꯇ ꯁꯨꯕꯤꯕ꯭ꯔꯣ? ꯏꯃꯥꯏꯕꯦꯝꯃ, ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯪ ꯍꯥꯏꯅ ꯋꯥꯍꯩ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤꯅꯦ꯫ ꯍꯩ, ꯋꯥꯔꯛꯇꯕꯤ, ꯅꯪꯅ ꯀꯦꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯀꯜꯂꯛꯇꯧꯔꯤꯒꯦ? ꯍꯥ, ꯅꯁꯛꯇꯨ ꯊꯤꯃꯟꯗꯅ ꯀꯦꯔ ꯐꯥꯎꯕ ꯐꯖꯕ ꯉꯝꯗ꯭ꯔꯤꯗꯣ ꯀꯦꯔꯒ ꯐꯖꯕ ꯁꯥꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯍꯟꯕꯤꯔꯝꯂꯤꯕꯅꯣ? ꯈꯪꯗ꯭ꯔꯦ, ꯑꯩꯁꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯥꯗꯣ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯅꯃꯥ ꯑꯩꯁꯨ ꯁꯦ ꯌꯦꯡꯉꯨꯁꯦ, ꯑꯍꯜ ꯑꯣꯏꯔꯁꯤ ꯐꯥꯎꯕ ꯐꯖꯕ ꯍꯟꯗꯦꯕ꯫ ꯅꯪꯅꯅꯦ ꯀꯅꯥ ꯂꯧꯗꯅ ꯊꯤꯔꯤꯅꯣ ꯈꯪꯗꯦ ꯃꯤ꯫ ꯏꯃꯥ, ꯑꯊꯤꯕꯤ ꯑꯩꯁꯦ ꯀꯔꯤ ꯇꯧꯕꯒꯤ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ? ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯀꯩꯗꯧꯒꯦ? ꯌꯥꯝ ꯉꯥꯡꯅꯤꯡꯂꯗꯤ ꯉꯥꯡꯍꯧꯔꯣ, ꯑꯩ ꯆꯠꯂꯦ, ꯌꯨꯝꯗꯒꯅꯦ ꯑꯝꯇ ꯍꯜꯂꯛꯑꯣꯏ꯫ ꯍꯥꯏ, ꯏꯆꯥ ꯍꯥꯏꯗꯨ ꯀꯧꯔꯨꯕꯅꯤꯅ ꯍꯥꯠꯄꯗꯤ ꯄꯥꯞ ꯄꯨꯔꯅꯤꯅ ꯍꯥꯠꯍꯧꯗ꯭ꯔꯦꯅꯦ꯫ ꯋꯥꯔꯛꯇꯕꯤꯁꯤꯗꯤ, ꯑꯁꯨꯛ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯖꯅꯤꯡꯗꯦꯗ꯫ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤꯌꯦ, ꯊꯤꯔꯤꯕ ꯁꯛꯁꯤꯒ ꯐꯖꯕ ꯄꯥꯝꯂꯤꯕ ꯃꯑꯣꯡꯁꯤꯒ ꯃꯌꯨꯝꯕꯨ ꯄꯥꯟꯕ ꯈꯪꯒꯤꯗ꯭ꯔꯥ ꯈꯪꯗꯦꯗ꯫ ꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯨ ꯌꯦꯡꯉꯨ ꯑꯩꯕꯨ꯫ ꯆꯠꯈ꯭ꯔꯦꯗꯅ ꯁꯦ, ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯒ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯁꯦ, ꯑꯩ ꯄꯦꯜꯂꯕꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤ꯫ ꯅꯃꯥ, ꯍꯣꯏ ꯅꯃꯥ꯫ ꯍꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯍꯩꯃꯥ, ꯊꯥꯔꯤꯛꯊꯥ, ꯅꯪ ꯂꯥꯛꯂꯤꯔꯣ? ꯆꯪꯂꯣ, ꯁꯦ, ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ? ꯀꯩꯝ ꯂꯩꯇꯦꯗ ꯏꯅꯝꯃ, ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯗꯅ ꯏꯅꯝꯃ ꯍꯣꯏꯁꯤꯗ ꯁꯨꯝ ꯂꯥꯛꯄꯅꯦ꯫ ꯍꯩꯃꯥ, ꯀꯩꯒꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗꯣꯏꯅꯣ? ꯅꯃꯥꯒ ꯑꯃꯨꯛ ꯉꯥꯡꯅꯔꯝꯂꯅꯤ, ꯑꯗꯨꯏ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯅꯝꯃ, ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯁꯧꯁꯦ ꯇꯥꯅꯤꯡꯗꯕꯅ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯣ ꯏꯅꯝꯃ, ꯅꯣꯏ ꯅꯄꯥꯝ ꯑꯗꯥꯏꯗ ꯅꯨꯄꯥ ꯄꯥꯈꯪꯒ ꯂꯩꯇ꯭ꯔꯣ? ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯍꯥꯏꯔꯛꯇꯦ, ꯏꯁꯛꯁꯦ ꯊꯤꯕꯅꯤꯅ꯫ ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯌꯦ꯫ ꯊꯕꯛꯀꯥꯁꯤꯅ ꯁꯨꯈꯤꯕꯁꯤꯅ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯄ ꯅꯠꯇꯦ꯫ ꯑꯗꯥꯏꯗꯨꯗꯅꯦ ꯁꯦꯟ ꯄꯥꯏꯕꯗ ꯁꯦꯟꯃꯤ ꯑꯃꯨꯁꯅꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯁꯦꯟ ꯄꯥꯏꯕꯗ ꯅꯠꯇꯅ꯫ ꯑꯗꯣ ꯅꯅꯝꯃ ꯑꯩꯅ ꯁꯦꯝꯕꯤꯕ ꯇꯥꯔꯦꯗꯅ, ꯀꯔꯤꯒꯤ ꯏꯆꯟꯅ ꯋꯥꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯗꯤ ꯏꯅꯝꯃ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯣꯏꯍꯟꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯌꯥꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯔꯛꯑꯣ꯫ ꯑꯩꯒꯤꯗꯤ ꯌꯥꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯅꯆꯟꯅ ꯏꯅꯝꯃꯒꯤ ꯈꯪꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯍꯣꯏ, ꯑꯩ ꯌꯥꯅꯕ ꯁꯤꯟꯒꯦꯁꯦ꯫ ꯏꯅꯝꯃ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯏꯅꯝꯃ, ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ꯫ ꯆꯠꯂꯦ ꯏꯅꯝꯃ꯫ ꯍꯩꯃꯥ, ꯀꯩꯅꯦꯒꯦ ꯑꯁꯤꯗꯤ? ꯍꯥꯏꯔꯨꯕꯒ ꯌꯥꯄꯣꯟꯇꯦꯅꯦ꯫ ꯑꯁꯤꯗꯤ ꯍꯔꯥꯎꯗꯅꯒ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯍꯟꯗꯛꯇꯤ ꯁꯦꯟꯐꯝ ꯑꯃ ꯈꯪꯂꯅꯤꯁꯦ꯫ ꯈꯪꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛꯊꯥ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯃꯔꯝꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯝꯃꯅ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅꯔꯒ ꯎꯅꯕ ꯊꯣꯛꯅꯕ ꯊꯥꯔꯤꯛꯊꯥ ꯀꯦꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯀꯦꯔꯤꯕꯗꯨ ꯎꯕꯗ ꯁꯨꯅꯤꯇꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯦ? ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯤꯕꯗꯨꯅ? ꯅꯨꯄꯥ ꯎꯅꯔꯨꯒꯦ꯫ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯅꯨꯄꯥ? ꯍꯥꯏ, ꯀꯅꯥꯅ ꯁꯤꯟꯗꯨꯅ ꯎꯅꯔꯨꯒꯗꯧꯔꯤꯕꯅꯣ? ꯅꯃꯣꯁꯅꯥ ꯍꯣꯏꯒꯤ ꯃꯧꯄꯥ ꯊꯣꯛꯄ ꯑꯃ ꯎꯅꯔꯨꯒꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ꯫ ꯍꯣꯏ, ꯅꯪ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨꯅꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯠꯇ ꯍꯩꯇꯦ꯫
ꯅꯁꯥꯅ ꯆꯥꯕꯒꯤ ꯀꯣꯟ ꯐꯥꯎꯕ ꯐꯦꯡꯕ ꯇꯜꯂꯤ. ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯍꯩꯒꯗꯧꯔꯤꯒꯦ? ꯅꯪꯕꯨ ꯏꯃꯥꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦꯅꯦ. ꯑꯁ ꯏꯃꯥ, ꯃꯧꯅ ꯃꯧꯒꯤ ꯊꯣꯛꯄ ꯑꯣꯏꯐꯥꯎ ꯑꯣꯏꯗ꯭ꯔꯤꯀꯣ. ꯑꯩ ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯁꯥꯎꯅꯤꯡꯍꯜꯂꯦ. ꯑꯩꯅꯦ ꯊꯣꯛꯇ ꯊꯣꯛꯆꯈ꯭ꯔꯒꯦ. ꯉꯥꯡꯍꯧꯔꯣ. ꯅꯪ ꯉꯥꯡꯍꯧꯔꯣꯀꯣ. ꯑꯩ ꯆꯠꯂꯦ. ꯀꯩꯅꯣ ꯂꯝꯕꯤꯁꯤꯗ ꯅꯨꯄꯤ ꯑꯃꯇꯁꯨ ꯂꯥꯛꯇꯦ. ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯕꯨ ꯁꯣꯏꯔꯕ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ. ꯌꯨꯝꯗꯁꯨ ꯊꯕꯛ ꯂꯩꯍꯧꯔꯤ ꯇꯧꯔꯤꯁꯦ. ꯁꯛꯇꯨꯗꯪ ꯈꯪꯅꯔꯒ ꯍꯜꯂꯒꯦ ꯇꯧꯕꯅꯤꯅꯦ. ꯑꯩꯁꯦ ꯂꯥꯛꯇꯦꯕ ꯀꯅꯥꯝꯇ. ꯑꯥꯗꯗꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤ ꯑꯣꯏꯕ ꯖꯥꯠꯂꯥ? ꯀꯩꯅꯣ ꯑꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯃꯥꯜꯂꯦ. ꯑꯩ ꯃꯨꯏ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁꯔꯨꯛ 2 ꯍꯦꯟꯅ ꯃꯨꯔꯦꯅꯦ. ꯑꯁꯤꯗꯤ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯁꯛꯁꯤꯒ ꯏꯅꯝꯃ ꯁꯅꯥꯁꯦ ꯃꯆꯤꯟ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣ? ꯁꯤ ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ? ꯑꯩ ꯌꯥꯝ ꯇꯟꯁꯤꯜꯂꯛꯂꯦꯗ. ꯁꯣꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯏꯆꯦ ꯁꯅꯥꯅ ꯍꯥꯏꯕ ꯃꯤꯁꯛꯇꯣ. ꯍꯣꯏ ꯃꯥꯅꯦ. ꯑꯣ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯁꯥꯎꯕꯗꯤ ꯌꯥꯗꯦ. ꯍꯣꯏ ꯍꯪꯕꯤꯌꯣ, ꯁꯥꯎꯖꯔꯣ. ꯁꯣꯝ, ꯑꯩꯅ ꯁꯨꯝ ꯍꯪꯖꯕꯗ, ꯍꯥꯏꯕꯗꯤ ꯁꯣꯝꯒꯤ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ. ꯃꯍꯥꯛꯅ ꯑꯩꯒ ꯅꯪꯒ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯂꯦ. ꯋꯥꯔꯤꯁꯦ ꯁꯝꯖꯜꯂꯒꯦ. ꯁꯣꯝ, ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯒꯦ? ꯀꯔꯤꯅꯣ ꯁꯛꯈꯪꯅꯁꯦꯅ ꯂꯥꯛꯆꯕꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛꯂꯣꯝꯗ ꯍꯪꯕꯤꯔꯛꯂꯤꯁꯤꯕꯣ? ꯑꯗꯨꯏ ꯅꯠꯇꯦꯗ. ꯃꯤꯅ ꯍꯥꯏꯅꯩ, ꯍꯥꯏꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅꯕ ꯂꯧꯕ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯂꯝꯆꯠ, ꯃꯍꯥꯛꯀꯤ ꯊꯕꯛ, ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯩ, ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯪꯖꯕꯅꯤ. ꯑꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯍꯩꯖꯗꯦ. ꯃꯔꯝꯗꯤ ꯏꯃꯥꯅ ꯏꯇꯣꯝꯇ ꯄꯣꯛꯑꯦꯅ ꯑꯃꯠꯇ ꯌꯥꯎꯍꯟꯗꯦ. ꯑꯗꯨꯅ ꯑꯩꯗꯤ ꯑꯝꯇ ꯍꯩꯇꯦꯗ. ꯑꯩꯒꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯆꯨꯝꯂꯦ. ꯁꯣꯝ, ꯉꯁꯤꯅ ꯑꯍꯥꯟꯕ ꯁꯛ ꯈꯪꯅꯕꯅꯤ. ꯅꯐꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯒꯦ. ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯣꯝꯅ ꯉꯝꯅ ꯆꯠꯄꯤꯔꯕꯗꯤ ꯑꯩ ꯁꯣꯝꯕꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯖꯒꯦ. ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ. ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯁꯣꯝꯅ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ. ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯆꯠꯄꯤꯌꯨ. ꯁꯛꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ. ꯄꯨꯟꯁꯤꯁꯤ ꯄꯩꯁꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯩꯁꯥ ꯈꯛꯇꯅ ꯌꯥꯗꯦ. ꯃꯔꯝꯁꯤꯅ ꯁꯣꯝꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯉꯥꯛꯅ ꯆꯠꯄꯤꯔꯕꯗꯤ ꯑꯩ ꯁꯣꯝꯕꯨ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯒꯦ. ꯅꯠꯇ꯭ꯔꯒꯅ ꯁꯣꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯕ ꯄꯥꯝꯃꯤ. ꯑꯁꯨꯝꯅ ꯑꯃꯨꯁꯅꯥꯅ ꯊꯥꯔꯤꯛꯊꯥꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ. ꯊꯥꯔꯤꯛꯊꯥ ꯉꯁꯤꯗ ꯁꯛ ꯈꯪꯅꯕ ꯅꯨꯄꯥ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯊꯥ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯝꯃꯤ. ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯥꯔꯤꯛꯊꯥ ꯑꯃꯨꯁꯅꯥꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯥꯔꯤꯛꯊꯥꯅ ꯇꯧꯔꯝꯃꯤ. ꯑꯩꯒꯤ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯑꯊꯣꯏꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ. ꯑꯗꯨꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯤꯔꯕꯁꯨ ꯌꯨꯝꯕꯥꯟ ꯈꯪꯅ ꯆꯠꯂꯕꯗꯤ ꯃꯌꯥꯝꯗꯒꯤ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯕꯅꯤ. ꯌꯦꯡꯉꯣꯏ, ꯉꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯤꯌꯦ ꯏꯆꯥꯊꯣꯏ. ꯐꯍꯟꯅꯤꯡꯕꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕꯅꯤ. ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯊꯥꯔꯤꯛꯊꯥ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯀꯦ ꯑꯃꯧ ꯌꯥꯎꯗꯅ ꯏꯪꯅ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ
ꯃꯍꯥꯛꯅ ꯍꯩꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛꯊꯥ ꯑꯃꯗꯤ ꯑꯃꯨꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯑꯃꯨꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫